Kꯩꯅꯣ mani mamau kay watanay no Liza san phone tawrakpa adugi wari sanabay ni Chathwai lo mama pangge mapadagi angang adu lawi loyumbasu tumin leptuna lay hiyainu mama ay tholage exam su watli matam phau leptriba chaumba yawningeba ay tholage ko Santi hay yaroi anakpani haibasu nate toina amuk tholaga amuk chang paisa ngang nate ko ticket ki bisaga leite tholakanu hiyaino aidi tholakni haisini chaumbado yingninge ba Santi lamhenu angang dongna ko saumba numituda video call tawraga ullake sida yanasi changki bo phau kuidri amuk tholake nabungna saukna ba thabak to tawganu paisa ga ne leite hairibasini hiyainu akhoi namsida ka ange noida kem haibiroi Santi taningde tholokpa yaro haisini yum tholaga ne changnaba nangda ngangnabada awaba mani yaro hairisini ko lam hendana tholaba hotel la leita banang hiyainu sauna leige leibiroi nang yumda hotel da leige tawgadabu paisa di hullo hanubi nangna thame ai asi haiduna fetlau khai phone adu kakhi Santi thamkrene se loyumba kari amu hairi no mama Santi hoyum tholake sinidana chaumba yawninge ye loyumba tholokpa yaro ai ko mama ma muthin bazat pado ai sangoi hantakti office ta thawayam chili kai kanada bada thok tong noyu ado ai thabam ta chaluki ge mama Santi nang thabakti loyumba ai ngasi di chalaroi kaka hoina chacharasani phare Naukton sai hot yamoi ko Nansen says midi English mate amaga loliko yadiko Naukton pharapatrasu 12 pass ne adum khara lolakani Rosan haha loyumba kay wari no muthia Naukton yambo English lomba tambiramani da angang gaise loyumba tambiu gedam ta hangodo Naukton ngandro yambo loyumba noi da tarulam ta unoge thabok satpagi nate Naukton na ta tomba gedam ta hangiro tomba su get atu hangli Rosan yambo item sigida oina chatkadoro loyumba sida oina chatkrage noi kanano mathilo magi thabak to thengpa ngalakpa tamba ngamde ai Naukton yambo gari dudi amu banate aina godro loyumba mamito suglap yangamlaga gari adu thalok tuna chatki ngahaki matung Liza angang masadu irujabiba loiraduna masu amuk loisilaba matung makhada kumai Santi lao sakthi re masina kadai isudo imasi lobirage Liza imasi ai gasiti sak chaningdre khara thengkre so theri kanda yamungna puraga chakhra male gari su leite ai line da dum chalage pungse yaroiba Santi haima madi mage gari leiba singsi pudadana nangido mu pura chakrabra Liza adoi masi ai abungogi sangomga sembiramdrabani Santi yare imasi semlage kanano anga amada thilalo Liza angang adu manemda piramlaga mapanda tholai Nansen itaima chatpyarabo Liza yarniye noi kakaga chattoramni aya saipok thoga line da chatkragi Naukton hera itemsi madu takhoideda mi akhoi amongna thinda yaroina hairame oren halaga idaima line gari da chatki tardi akhoi sida lerno hairani mi sina yum pujaini Rosan itaima Nansen thilalo Nansen itaima lakpiro gari sida kakhatpiro Liza su wa makha tadre gari duda kakhatlaga phami somda su phadi bazar he haigumdana sikasi made
ꯑꯗꯣ ꯁꯦꯂꯤꯡꯁꯦ ꯑꯃ ꯇꯟꯗꯟ ꯃꯆꯨ ꯂꯥꯏꯠꯇꯣ ꯑꯗꯨ ꯍꯥꯞꯄꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯗꯧ ꯃꯥꯜꯂꯦ ꯅꯪꯒꯤꯁꯦ ꯂꯣꯌꯨꯝꯕ ꯃꯗꯨꯁꯨ ꯌꯥꯗꯤ ꯌꯥꯕꯖꯥꯠꯅꯤ ꯕ꯭ꯂꯨꯁꯤꯅ ꯈꯔ ꯏꯪꯗꯧ ꯃꯥꯜꯂꯦꯅ ꯇꯧꯕꯅꯤꯗ ꯇꯥꯏꯔꯨꯜ ꯍꯣꯏꯗ ꯌꯥꯔꯤꯁꯤꯁꯨ ꯑꯗꯨꯝ ꯂꯣꯌꯨꯝꯕ ꯀꯟꯇꯤꯅꯦꯟꯇꯦꯜ ꯍꯥꯏꯈ꯭ꯔꯗꯤ ꯋꯥ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯇꯩ ꯂꯩꯔꯤꯕ ꯍꯣꯇꯦꯜꯁꯤꯡꯁꯤꯒ ꯌꯦꯡꯅꯧꯕꯗ ꯇꯣꯞꯅꯤ ꯁꯦꯝꯃꯤꯁꯦ ꯂꯣꯌꯨꯝꯕ ꯌꯥꯔꯦꯗ ꯑꯗꯨ ꯄꯥꯎ ꯑꯃ ꯇꯥꯔꯕ ꯅꯪꯕ ꯇꯔꯨꯟ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯀꯨꯏꯔꯦꯗ ꯁꯥꯏꯠꯇꯒꯤ ꯄꯥꯎꯒ ꯇꯥꯈꯤꯗꯕ ꯀꯩ ꯂꯩꯒꯦ ꯂꯣꯌꯨꯝꯕ ꯋꯥꯡꯂꯦꯟꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯍꯣꯇꯦꯜꯁꯤꯗ ꯇꯧꯅꯤ ꯍꯥꯏꯔꯤꯅꯦ ꯇꯔꯨꯟ ꯃꯥꯒꯤ ꯃꯑꯣꯡꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯅꯪꯒꯤ ꯍꯣꯇꯦꯜꯁꯤꯗ ꯇꯧꯗꯧꯕ ꯃꯥꯟꯗꯦ ꯑꯗꯨꯒ ꯁꯤꯗ ꯑꯣꯏꯅ ꯈꯟꯖꯤꯜꯂꯛꯑꯕ ꯂꯣꯌꯨꯝꯕ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯄꯨꯜꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯈꯔꯨ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯄꯣꯁ ꯇꯥꯕ ꯑꯅꯥꯟꯕ ꯃꯐꯝꯗ ꯄꯨꯟꯗ꯭ꯔꯕꯗꯤ ꯌꯥꯗꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯇꯩ ꯀꯗꯥꯏꯗꯗꯤ ꯁꯤꯜꯂꯨꯅꯤ ꯇꯔꯨꯟ ꯄꯥꯔꯇꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯁꯨ ꯑꯃ ꯁꯤꯜꯂꯒ ꯇꯧꯁꯤ ꯍꯥꯏꯕ꯭ꯔꯣ ꯂꯣꯌꯨꯝꯕ ꯍꯦꯔꯥ ꯑꯗꯨ ꯍꯛꯅ ꯂꯣꯌꯨꯝꯕꯅ ꯆꯥꯡ ꯇꯥꯕ ꯊꯕꯛ ꯇꯧꯒꯗꯕ ꯅꯠꯇꯦꯗ ꯇꯔꯨꯟ ꯑꯗꯣ ꯑꯃꯔꯗꯤ ꯑꯃꯨꯛ ꯀꯣꯟꯇꯦꯛ ꯑꯃꯒꯤ ꯆꯪꯒꯅꯤ ꯍꯥꯏꯗꯥꯏꯅꯦ ꯂꯣꯌꯨꯝꯕ ꯑꯗꯨꯅꯤꯅꯦ ꯂꯨꯔꯤꯁꯦ ꯃꯃꯥꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯤꯗꯨ ꯁꯨꯛꯌꯥ ꯌꯥꯗꯦ ꯀꯃꯥꯏ ꯀꯨꯏꯅ ꯂꯣꯠꯅ ꯊꯝꯕ ꯌꯥꯗꯣꯏꯅꯣ ꯁꯤꯅꯤ ꯇꯔꯨꯟ ꯀꯣꯐꯤꯗꯨ ꯊꯛꯅ ꯊꯛꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯊꯥ 3ꯃꯨꯛꯇꯤ ꯂꯩꯗꯧꯔꯤ ꯃꯥꯜꯂꯦ ꯃꯨꯝꯕꯥꯏꯗ ꯀꯥꯟꯅꯗꯕ ꯃꯣꯗꯦꯜꯅꯤꯗ ꯃꯥ ꯂꯣꯌꯨꯝꯕ ꯃꯥꯒꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯕꯤꯗ ꯇꯧꯔꯤꯁꯦ ꯇꯔꯨꯟ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯃꯃꯥꯁꯨ ꯋꯥꯈꯜ ꯐꯥꯊꯔꯛꯄꯗꯤ ꯌꯥꯏꯗ ꯀꯨꯏꯁꯨ ꯀꯨꯏꯗ꯭ꯔꯦꯗꯅ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯕ ꯅꯠꯇꯅ ꯀꯩꯗꯤ ꯇꯧꯔꯨꯅꯤ ꯎꯄꯥꯏ ꯑꯝꯇ ꯂꯩꯇꯕꯅꯤꯅ ꯂꯣꯌꯨꯝꯕ ꯑꯗꯣ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯒ ꯑꯩꯅ ꯅꯣꯡꯃ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯃꯗꯨꯁꯨ ꯈꯟꯅꯁꯤꯗꯨꯅꯅꯦ ꯑꯩꯅ ꯉꯁꯤ ꯅꯪ ꯎꯅꯔꯤꯁꯦ ꯇꯔꯨꯟ ꯍꯣꯏꯅꯦ ꯃꯔꯝ ꯑꯃ ꯂꯩꯇ꯭ꯔꯗꯤ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯊꯥꯖꯗꯅ ꯎꯅꯗꯧ ꯅꯠꯇꯦꯕ ꯅꯠꯇ꯭ꯔꯥ ꯂꯣꯌꯨꯝꯕ ꯍꯦꯔꯥ ꯁꯪꯗꯕꯩꯅꯤꯀꯣ ꯅꯣꯏꯁꯨ ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯕꯨ ꯁꯪꯕ꯭ꯔꯣ ꯇꯔꯨꯟ ꯍꯣꯏꯗ ꯑꯗꯣ ꯀꯀꯥ ꯂꯨꯈꯣꯏ ꯍꯥꯏꯗꯨꯅ ꯇꯧꯈ꯭ꯔꯤꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯃꯥ ꯍꯥꯜꯂꯐꯥꯎ ꯄꯦꯜꯂꯔꯣꯏꯗꯕꯅꯤ ꯂꯣꯌꯨꯝꯕ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯕ ꯍꯥꯏꯕꯗꯨ ꯎꯠꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦꯗꯅ ꯅꯨꯃꯤꯠ ꯁꯨꯗ꯭ꯔꯤꯕꯒꯤ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯃꯈꯣꯏꯅ ꯈꯜꯂꯤꯁꯤꯅ ꯀꯩꯝ ꯇꯧꯔꯣꯏ ꯁꯤꯅꯤ ꯇꯔꯨꯟ ꯑꯗꯣ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯂꯣꯌꯨꯝꯕ ꯃꯥꯅ ꯉꯁꯤ ꯅꯨꯡꯉꯥꯏꯅ ꯅꯤꯡꯊꯧꯒꯨꯝ ꯂꯩꯁꯦ ꯑꯩꯒꯤ ꯏꯔꯜꯅ ꯅꯠꯇ꯭ꯔꯣ ꯃꯤꯒꯤ ꯃꯔꯜꯅ ꯅꯨꯡꯉꯥꯏꯕ ꯁꯥꯕꯗꯤ ꯌꯥꯔꯣꯏ ꯏꯁꯥꯒꯤ ꯏꯔꯜ ꯏꯁꯥꯅ ꯂꯧꯁꯤꯟꯕ ꯇꯥꯕꯅꯤ ꯇꯔꯨꯟ ꯍꯥꯏꯔꯤꯁꯦ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯟꯒꯦ ꯁꯤꯔꯣ ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯃꯛꯅꯤ ꯀꯦꯁꯁꯦ ꯇꯧꯅꯔꯕꯁꯨ ꯃꯈꯣꯏꯅ ꯉꯝꯒꯅꯤ ꯁꯤꯅꯤ ꯂꯩꯔꯤꯁꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯔꯨꯟ ꯍꯨꯔꯥꯟꯕꯗꯤ ꯍꯩꯌꯦꯕꯨ ꯀꯣꯛꯇꯤ ꯌꯥꯎꯗꯦ ꯃꯗꯨ ꯐꯖꯅ ꯂꯣꯌꯨꯝꯕ ꯑꯊꯨꯕ ꯃꯇꯝꯗ ꯅꯥꯈꯩ ꯑꯃ ꯁꯦꯡꯗꯣꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯇꯔꯨꯟ ꯑꯗꯨꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯤꯅꯦ ꯃꯇꯝ ꯑꯃ ꯍꯥꯏꯌꯨ ꯅꯪꯅ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯅꯤꯡꯕ ꯃꯤꯗꯨꯗꯤ ꯑꯩꯅ ꯄꯨꯔꯛꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯃꯤ ꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯥꯏ ꯐ꯭ꯔꯦꯟ ꯂꯣꯌꯨꯝꯕ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦ ꯈꯜꯂꯦ ꯑꯩꯅꯁꯨ ꯃꯇꯝ ꯈꯔꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯁꯅꯨ ꯇꯔꯨꯟ ꯑꯗꯣ ꯂꯥꯏꯖꯒꯗꯤ ꯀꯝꯗꯧꯔꯤꯒꯦ ꯍꯥꯏꯗꯤ ꯂꯩꯗꯅ ꯂꯣꯌꯨꯝꯕ ꯃꯥꯁꯨ ꯑꯗꯨꯝ ꯂꯩꯗ ꯇꯔꯨꯟ ꯑꯗꯨꯕꯨꯗꯤ ꯂꯩꯔꯝꯅꯤ ꯈꯪꯉꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯒꯗꯨ ꯇꯥꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯥꯏꯕꯅꯤꯗ ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯔꯨꯟ ꯌꯥꯝ ꯈꯟꯕꯤꯕ ꯃꯥꯜꯂꯤꯀꯣ ꯂꯣꯌꯨꯝꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯞ ꯇꯧꯅ ꯈꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯒ ꯂꯨꯍꯣꯡꯁꯜꯂꯦ ꯇꯔꯨꯟ ꯅꯪꯅ ꯍꯜꯂꯁꯨ ꯒ꯭ꯌꯥꯟꯗꯤ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯇꯥꯔꯝꯅꯤ ꯂꯣꯌꯨꯝꯕ 100ꯗ 200 ꯆꯨꯝꯃꯦ ꯅꯪ ꯋꯥꯗꯣ ꯁꯅꯥ ꯇꯔꯨꯟ ꯀꯥꯟꯅꯗꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯊꯨꯅ ꯇꯥꯅꯕ ꯇꯧꯁꯤꯀꯣ ꯂꯣꯌꯨꯝꯕ ꯌꯥꯔꯦꯗ ꯋꯥꯔꯤꯁꯦ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯇꯣꯄꯤꯛꯁ ꯑꯃ ꯆꯦꯟꯖ ꯇꯧꯁꯤ ꯇꯔꯨꯟ ꯍꯣꯏꯗ ꯇꯥꯃꯣ ꯔꯤꯖꯥꯕ ꯀꯥꯏꯗꯅꯣꯃ ꯆꯠꯂꯨꯁꯤꯔꯣ ꯅꯣꯡ ꯐꯥꯗꯣꯛꯅꯦ ꯂꯣꯌꯨꯝꯕ ꯍꯣꯏ ꯌꯥꯏꯌꯦ
ꯑꯃꯔ ꯃꯅꯥꯛꯇ ꯍꯥꯟꯅ ꯍꯥꯏꯖꯤꯜꯂꯁꯤ ꯑꯗꯨꯒ ꯃꯥ ꯌꯥꯎꯔꯒ ꯏꯁꯥ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯇꯧꯕ ꯃꯐꯝ ꯑꯃꯗ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯎꯁꯦ ꯇꯥꯔꯣꯜ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯊꯣꯛꯑꯁꯦ ꯍꯣꯏ ꯍꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯂꯥꯏꯖꯥ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯒꯥꯔꯤ ꯂꯥꯛꯄ ꯌꯦꯡꯂꯤ ꯂꯣꯌꯥꯁꯨ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄꯒ ꯂꯥꯏꯖꯥ ꯂꯦꯞꯄꯝꯕꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯃꯦꯗꯥꯝ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯕꯣ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯩ ꯗ꯭ꯔꯣꯞ ꯇꯧꯖꯔꯝꯒꯦ ꯌꯨꯝ ꯐꯥꯎꯕ ꯂꯥꯏꯖꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯑꯩ ꯉꯥꯏꯍꯥꯛ ꯒꯥꯔꯤ ꯂꯥꯛꯄ ꯉꯥꯏꯍꯧꯈꯤꯒꯦ ꯅꯪꯍꯜꯂꯣ ꯄꯨꯡꯁꯨ ꯊꯦꯡꯈꯤꯅꯤ ꯂꯣꯌꯥ ꯉꯁꯤꯗꯤ ꯃꯤꯇꯤꯡꯁꯨ ꯇꯧꯕꯅꯤꯅ ꯈꯔ ꯊꯦꯡꯉꯤ ꯃꯝꯂꯤꯁꯨ ꯇꯧꯁꯤꯜꯂꯛꯑꯦ ꯃꯦꯗꯥꯝ ꯒꯥꯔꯤꯁꯨ ꯀꯌꯥ ꯐꯪꯕ ꯋꯥꯕꯅꯦ ꯀꯩꯁꯨ ꯅꯠꯇ꯭ꯔꯁꯨ ꯄꯪꯂꯥꯛꯇ ꯂꯥꯛꯄ ꯌꯥꯅꯤꯌꯦ ꯃꯦꯗꯥꯝ ꯀꯥꯈꯠꯄꯤꯔꯣ ꯑꯩ ꯗ꯭ꯔꯣꯞ ꯇꯧꯖꯔꯝꯂꯒꯦ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯃꯦꯗꯥꯝ ꯊꯤꯟꯕ ꯑꯩꯈꯣꯏꯁꯨ ꯌꯥꯏꯗ ꯂꯥꯏꯖꯥ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨ ꯌꯦꯡꯉꯤ ꯄꯨꯡ 5 ꯈꯔ ꯍꯦꯜꯂꯝꯕꯗꯨꯗ ꯂꯣꯌꯥꯅ ꯍꯥꯏꯔꯤꯕꯗꯨꯅ ꯐꯔꯅꯤ ꯈꯟ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯏ ꯍꯦꯛ ꯇꯧꯕꯒ ꯇꯨꯡꯗꯒꯤ ꯍꯣꯔꯣꯜ ꯈꯣꯡꯂꯛꯏ ꯃꯈꯣꯜꯗꯨꯗ ꯑꯅꯤꯃꯛ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯂꯣꯌꯨꯝꯕ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥ ꯉꯥꯡꯂꯛꯏ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯊꯕꯛꯀꯤ ꯋꯥꯔꯤ ꯑꯃ ꯇꯧ ꯂꯩꯗꯅ ꯃꯥꯅ ꯀꯅꯥ ꯂꯥꯏꯖꯥ ꯇꯞꯅ ꯁ꯭ꯇꯥꯐꯅꯦ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯂꯒꯦꯅ ꯂꯣꯌꯥ ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯃꯦꯗꯥꯝꯁꯨ ꯂꯧꯕ ꯂꯥꯛꯑꯕꯅꯤꯅ ꯂꯥꯏꯖꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯍꯣꯏ ꯂꯣꯌꯥꯁꯨ ꯆꯠꯈꯤꯕꯒ ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯠꯂꯁꯤꯔ ꯀꯅꯥ ꯌꯦꯡꯈꯤꯒꯦ ꯍꯥꯏꯅꯣ ꯂꯥꯏꯖꯥ ꯂꯣꯌꯨꯝꯕ ꯌꯥꯔꯦ ꯈꯪꯉꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯤꯔꯛꯏ ꯌꯥꯅꯤ ꯀꯥꯈꯠꯄꯤꯌꯨ ꯃꯦꯗꯥꯝ ꯂꯥꯏꯖꯥ ꯇꯣꯡꯗꯧꯒ ꯇꯜꯂꯦ ꯂꯣꯌꯨꯝꯕ ꯇꯟꯒꯅꯨ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯄꯨꯡꯁꯦ ꯌꯧꯈ꯭ꯔꯦ ꯅꯪ ꯅꯆꯥ ꯅꯤꯡꯉꯥꯏꯖꯥꯎꯗꯣ ꯃꯃꯥ ꯂꯥꯛꯇꯦꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯒꯅꯤ ꯂꯥꯏꯖꯥ ꯌꯥꯃꯨꯡꯒꯤꯗꯤ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯁꯦ ꯂꯣꯌꯨꯝꯕ ꯅꯪꯒꯤ ꯑꯣꯏꯈ꯭ꯔꯗꯨꯗꯤ ꯏꯆꯥꯗꯣ ꯑꯩꯅ ꯀꯣꯜꯂꯒ ꯐꯥꯎ ꯇꯨꯝꯕ ꯐꯪꯗ꯭ꯔꯤꯗꯨꯗꯤ ꯂꯥꯏꯖꯥ ꯍꯣꯔꯦꯟꯗꯩꯗꯤ ꯇꯨꯝꯃꯣ ꯑꯗꯨꯗꯤ ꯂꯣꯌꯨꯝꯕ ꯌꯥꯔꯤ ꯃꯃꯥꯒ ꯇꯨꯝꯕꯅ ꯍꯦꯟꯅ ꯄꯛꯆꯩ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯛꯏ ꯂꯣꯌꯨꯝꯕ ꯒꯥꯔꯤ ꯊꯧꯅ ꯑꯃꯨꯛ ꯂꯥꯏꯖꯥꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯠꯊ ꯌꯦꯡꯂꯛꯏ ꯂꯥꯏꯖꯥ ꯑꯁ ꯒꯥꯔꯤꯗꯣ ꯑꯝꯇ ꯆꯨꯝꯅ ꯊꯧꯕꯤꯌꯣꯕ ꯒꯥꯔꯤ ꯊꯧꯕꯗ ꯌꯥꯝꯅ ꯊꯨꯅ ꯊꯧ ꯄꯥꯈꯠꯂꯦ ꯂꯣꯌꯨꯝꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠ ꯆꯥꯎꯕꯤ ꯑꯩ ꯌꯥꯎꯔꯤꯉꯩ ꯈꯨꯗꯣꯡꯊꯤꯕ ꯑꯝꯇ ꯊꯣꯛꯑꯣꯏ ꯂꯥꯏꯖꯥ ꯍꯣ ꯑꯗꯨꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯧꯕꯤꯌꯣꯕ ꯊꯧꯔꯤꯗꯣ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯌꯦꯡꯗ꯭ꯔꯁꯨ ꯂꯣꯌꯨꯝꯕ ꯌꯥꯝ ꯌꯦꯡꯖꯅꯤꯡꯕꯗꯣ ꯂꯥꯏꯖꯥ ꯌꯥꯝ ꯋꯥꯖꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯌꯥꯝ ꯍꯩꯅꯖꯗꯕꯗꯣ ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯝ ꯆꯥꯛꯆꯕꯗꯣ ꯂꯥꯏꯖꯥ ꯌꯥꯝ ꯈꯣꯏꯗꯥꯖꯕꯗꯣ ꯂꯣꯌꯨꯝꯕ ꯒꯥꯔꯤ ꯕ꯭ꯔꯦꯛꯇꯨ ꯈꯪꯐꯥ ꯐꯥꯏ ꯂꯥꯏꯖꯥ ꯄꯥꯈꯠꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯒ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯛꯏ ꯂꯣꯌꯨꯝꯕ ꯀꯩꯑꯕ ꯍꯧꯖꯤꯛ ꯅꯪꯅ ꯍꯥꯏꯕꯗꯣ ꯂꯥꯏꯖꯥ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯂꯣꯌꯨꯝꯕꯗ ꯌꯦꯡꯂꯛꯏ ꯂꯣꯌꯨꯝꯕ ꯂꯥꯏꯖꯥꯅ ꯃꯄꯤꯔꯥ ꯆꯦꯟꯅ ꯌꯦꯡꯂꯛꯄꯗꯨꯗ ꯄꯥꯈꯠꯂꯦ ꯑꯀꯤꯕ ꯐꯥꯎꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯂꯥꯏꯖꯥꯕꯨ ꯇꯞꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯏ ꯄꯥꯈꯠꯀꯅꯣ ꯑꯩ ꯂꯩꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯩꯒꯤꯅꯣ ꯑꯗꯨ ꯀꯤꯒꯜꯂꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅꯕꯨ ꯑꯗꯨ ꯀꯤꯒꯟꯕ ꯍꯧꯅꯗꯦ ꯂꯥꯏꯖꯥ ꯁꯥꯎꯔꯞ ꯇꯧꯅ ꯂꯣꯌꯨꯝꯕꯕꯨ ꯈꯪꯏꯟ ꯏꯟꯊꯣꯔꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯅꯥꯅ ꯍꯧꯅꯒꯦ ꯑꯩꯅ ꯉꯁꯥꯏꯅ ꯌꯥꯃꯨꯡꯗ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯧꯁꯤ ꯍꯥꯏꯗꯕ꯭ꯔꯣ ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯪꯅ ꯅꯠꯇ꯭ꯔꯣꯁꯦ ꯂꯥꯏꯖꯥ ꯉꯛꯅ ꯑꯩꯅꯕ ꯂꯣꯌꯨꯝꯕ ꯍꯣꯏ ꯅꯪꯅꯅꯦ ꯁꯤ ꯅꯪꯅ ꯑꯃꯨꯛꯇ ꯇꯥꯔꯛꯀꯅꯤ ꯈꯜꯂꯨꯗꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯄꯗꯒꯤ ꯅꯠꯇ꯭ꯔꯣ ꯁꯤ ꯋꯥꯍꯩꯗꯣ ꯇꯥꯔꯨꯕꯗꯩ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯁꯨ ꯂꯦꯞꯈ꯭ꯔꯦ ꯂꯥꯏꯖꯥ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯋꯥꯒꯤ ꯋꯥ ꯆꯝꯅ ꯍꯥꯏꯕ ꯆꯝꯅ ꯈꯨꯝꯕ ꯉꯥꯛꯇꯅꯤ ꯌꯥꯃꯨꯡꯅ ꯀꯥꯔꯟ ꯇꯥꯕꯗꯨꯗ ꯂꯣꯌꯨꯝꯕ ꯋꯥꯒꯤ ꯋꯥ ꯆꯝꯅ ꯈꯨꯝꯈꯤꯕ ꯋꯥꯍꯩꯗꯨꯅꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯁꯨ ꯑꯝꯇꯒ ꯀꯧꯔꯣ ꯊꯃꯣꯏꯁꯦ ꯕ꯭ꯔꯤꯖ ꯇꯧꯕꯁꯤ ꯐꯔꯕ꯭ꯔꯥ ꯌꯦꯡꯒꯦꯕ